Train da customize oiba local amadi regional gi oiba chinjak fan bagi ayaba Railway Ministry na Indian Railway Catering and Tourism Corporation IRCTC da pikre haksel gamari lena ba chinjak diabetic patients sing oiba chinjak amadi angang macha sing oiba chinjak su fangan gadawri. United Kingdom na chahi khudingi India dagi naha oiriba professional lising ahum singda visa piragani haina lauthokre hairiba wafam masing ngarang India gi Prime Minister Narendra Modi amadi Britain gi Prime Minister Rishi Sunak anina G20 summit ta unaraba matung UK gi Prime Minister office dagi phongdorakhibani visa sing adu UK India Young Professional Scheme gi makhada chahi khudingi chahi 19 dagi 30 fawda leiba degree loiraba India macha lising ahum da pigani amadi professional amadi cultural exchange da saruk yahangani hai UK gi apunba immigrant population manungda India macha singna achauba saruk oiri loinena UK da lakpa international students singi saruk mari thopada amadi India dagi lakpa students singna oiri amaromda India amadi UK ani gi marakta free trade agreement ama kudiek pinanaba kanna khanaribani karigumba trade agreement asi yanaba puraklabadi Europe ki leibak singi marakta UK na adugumba deal sign tawnaba leibak ama oigadawribani amadi India gi chakhatlaba economy asidagi UK su kanaba kaya phanggadawribani. Russia na sabani haina chingnaba missile ama ngarang Ukraine gi tainabada leiriba Poland gi khungang amada tasilakpadagi Poland gi citizen ani sikhre loinana North Atlantic Treaty Organization NATO gi member oiriba Poland gi lamda Russia na attack tawraklabra haibagi nungnangba poknakhre hiramasi gi matangda ngasi NATO gi ambassador sing Brussels da meeting ama pangthokadawri karigumba missile adu Russia na kapsilakpa oramlagadi NATO yawba leibak amada attack tawraklabadi NATO gi leibak loinamakta attack tawrakpani haina lawgani haina NATO gi article 5 ta panliba du sanarakpa yana leiri amadi lan asi Ukraine amadi Russia dagi hindoraktuna pak chawthorakpa yana leiri amaromda thokdok asigi matangda hojik Indonesia da G20 gi mifam yawba lakpa G7 gi leader singna ngasi ayuk unaduna khanakre hairi. Nagaland Pradesh Congress Committee NPCC na chatliba tha November gi tang 18 asida India gi hanigi Prime Minister Indira Gandhi gi mapo kumonbu ningsingduna Congress ki Bharat Joro Yatra pangthoklagadori ngarang Dimapur de leba Congress bhawan da pangthokiba pawgi mifam amada wangngaladuna NPCC gi Joint Coordinator Rajesh Kumar Sethi na kilometer kun gi khongchat adu ayuki pung 3 tapamatamda Dimapur de leba DC Court Junction dagi lamthagani amusung Jumu ki Dima Gate ta loisingani haikre Bharat Joro Yatra gi munung channa tongan ba mafam ahumda ngahak khamduna Congress lujingba singna miyam da wangangani nongmugi khongchat adu da NPCC leaders sing amadi AICC General Secretary in Charge Nagaland Janajit Mukherjee su saruk yagadori nakalamoram da NPCC Secretary Organization amasung Joint Coordinator Akabi and Jimoni na makhatana Bharat Joro Yatra Nagaland gi atupa district singsu pangtholagani haikre 2022 FIFA World Cup November gitang kundagi Qatar da sanaba hauragani World Cup asida team kuntra ni toina group ni pan thokna khaidoktuna Qatar gi venue ni pan da lamba tawna gadawri final match na December gitang tar ni pan da pangthokani World Cup asigi ahanba match yumbu Qatar amadi Ecuador ani gi marakta November gitang kunda sanagani defending champion France ki ahanba match Australia gi mayokda November gitang kunumdoi da sanagani winning team na prize money oina million kuntra ni pan euros Ragna lupa crore chahum ga kun fangadawri.